ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯄꯥꯟꯗꯝꯒꯤꯗꯃꯛ ꯍꯣꯠꯅꯕ ꯑꯣꯏꯔꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯔꯁꯨ ꯀꯨꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯉꯝꯗꯕ꯭ꯔꯥ? ꯅꯪ ꯀꯔꯝꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ? ꯃꯔꯨꯞꯁꯤꯡ, ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯋꯥꯕ ꯄꯣꯊꯥꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯐꯝꯕ ꯌꯥꯏ, ꯇꯤꯚꯤ ꯌꯦꯡꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯇꯨꯝꯕ ꯌꯥꯏ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨ ꯔꯤꯂꯦꯛꯁ ꯇꯧꯕ ꯉꯝꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯄꯣꯊꯥꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯇꯧꯒꯅꯤ? ꯋꯥꯍꯪꯁꯤ ꯑꯔꯨꯕ ꯋꯥꯍꯪ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯣꯊꯥꯕ ꯐꯪꯗꯦ꯫ ꯋꯥꯈꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃ, ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃ, ꯃꯊꯪ ꯈꯟꯗꯨꯅ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯨ ꯁꯥꯟꯇꯤ ꯐꯪꯗꯕ, ꯆꯔꯥꯡꯅꯕ ꯊꯣꯛꯍꯜꯂꯤ꯫ ꯇꯨꯝꯕꯅ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯣꯊꯥꯕ ꯉꯝꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯨ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯇꯥꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯕꯨꯙꯤꯁ ꯃꯣꯡ ꯊꯤꯁ ꯅꯥꯛ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯈꯤ꯫ ꯂꯥꯏꯔꯤꯛꯁꯤ ꯃꯍꯥꯛꯀꯤ ꯕꯦꯁ ꯁꯦꯂꯤꯡ ꯕꯨꯛ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡ ꯗ ꯃꯤꯔꯥꯀꯜ ꯑꯣꯐ ꯃꯥꯏꯟꯗꯐꯨꯜꯅꯦꯁ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯦ ꯍꯩꯔꯒꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯃꯥꯏ ꯄꯥꯛꯄ, ꯊꯧꯅꯥ ꯐꯕ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯐꯤꯖꯤꯀꯦꯜ, ꯃꯦꯟꯇꯦꯜ, ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯍꯦꯜꯊ ꯑꯁꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯁꯤ ꯃꯄꯥꯡꯒꯜ ꯀꯟꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ꯫ ꯃꯆꯥꯛ ꯃꯔꯤꯁꯤ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯃꯥꯏ ꯄꯥꯛꯄꯗꯨ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯪꯒꯤ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯍꯦꯜꯊꯇꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯡꯗꯨ ꯃꯊꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ, ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1. ꯃꯥꯏꯟꯗꯐꯨꯜꯅꯦꯁ꯫ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯐꯣꯀꯁꯁꯨ ꯃꯁꯤꯗꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯅꯠꯇ꯭ꯔꯒ ꯍꯧꯈ꯭ꯔꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯕꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯤꯡꯕ ꯉꯝꯍꯟꯗꯦ꯫ ꯑꯥꯔꯊꯔꯁꯤꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯖꯦꯟꯠ ꯃꯣꯃꯦꯟꯠꯇꯨꯗ ꯍꯤꯡꯒꯗꯕꯅꯤ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯧꯅ ꯃꯥꯏ ꯇꯥꯕ, ꯀꯣꯟ ꯐꯦꯡꯕ, ꯏꯔꯨꯖꯕ, ꯆꯠꯄ, ꯐꯝꯕ ꯄꯨꯝꯅꯃꯛꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯀꯟꯁꯁ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ ꯄ꯭ꯔꯖꯦꯟꯠ ꯃꯣꯃꯦꯟꯠꯇꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯟꯗꯨ ꯃꯊꯧ ꯇꯧꯗꯦ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯀꯣꯟ ꯐꯦꯡꯉꯒ ꯆꯥ ꯊꯛꯀꯗꯕ ꯑꯣꯏꯔꯁꯨ ꯃꯤꯑꯣꯏꯗꯨꯒꯤ ꯋꯥꯈꯜꯗꯨ ꯆꯥꯗꯨ ꯈꯛꯇꯪ ꯎꯕꯅ ꯃꯍꯥꯛ ꯀꯣꯟ ꯐꯦꯡꯉꯤ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯒ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥ ꯊꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯌꯨꯛꯀꯤ ꯃꯥꯏ ꯇꯥꯕ ꯑꯣꯏꯔꯁꯨ ꯋꯥꯈꯜꯅ ꯑꯃꯗ, ꯈꯨꯠꯇꯨꯅ ꯃꯔꯅꯥꯏ ꯆꯤꯟꯐꯥ ꯑꯃꯒꯨꯝ ꯇꯧꯔꯤ꯫ ꯊꯕꯛ ꯑꯌꯥꯝꯕ ꯃꯊꯪꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯕꯐꯥꯎ ꯈꯟꯖꯗꯦ꯫ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯕꯁꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯍꯟꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯄꯔ ꯐꯣꯀꯁ ꯀꯧꯕ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯍꯥꯏꯕꯁꯤꯗ ꯑꯥꯔꯊꯔꯁꯤꯅ ꯍꯥꯏꯔꯤ, ꯀꯣꯟ ꯐꯦꯡꯕ ꯑꯣꯏꯔꯒꯁꯨ ꯑꯩ ꯀꯣꯟ ꯐꯦꯡꯉꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯈꯟꯒꯗꯕꯅꯤ꯫ ꯆꯠꯄ ꯑꯣꯏꯔꯒꯁꯨ ꯑꯩ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯈꯟꯒꯗꯕꯅꯤ꯫ ꯐꯝꯕ ꯑꯣꯏꯔꯁꯨ, ꯂꯩꯅꯤꯡꯕ ꯐꯤꯚꯝꯗ ꯂꯩꯕ ꯑꯣꯏꯔꯁꯨ ꯃꯍꯥꯛ ꯐꯤꯚꯝꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯀꯟꯁꯁ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯁꯤ ꯉꯝꯗ꯭ꯔꯒꯗꯤ ꯐꯝꯗꯨꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗꯨ ꯀꯥꯟꯅꯕ ꯔꯤꯖꯜꯠ ꯐꯪꯉꯣꯏ꯫ ꯅꯝꯕꯔ 2. ꯕ꯭ꯔꯤꯊꯤꯡ ꯇꯦꯛꯅꯤꯛ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯋꯥꯈꯜ ꯆꯪꯅꯕ ꯍꯣꯠꯅꯔꯁꯨ ꯄꯥꯛꯅ ꯍꯦꯛ ꯉꯝꯗꯦ꯫ ꯋꯥꯈꯜ ꯃꯊꯪ ꯁꯣꯏꯗꯅ ꯈꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯑꯣꯏꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯕ꯭ꯔꯤꯊꯤꯡ ꯇꯦꯛꯅꯤꯛꯁꯤꯅꯤ꯫ ꯑꯥꯔꯊꯔꯁꯤꯅ ꯍꯥꯏꯔꯤ, ꯁꯣꯔ ꯍꯣꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒ ꯄꯨꯛꯅꯤꯡꯒ ꯁꯝꯅꯅꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯁꯣꯔ ꯍꯣꯟꯖꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯍꯤꯡꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯀꯔꯝꯅ ꯁꯣꯔ ꯍꯣꯟꯒꯅꯤ ꯈꯪꯕ ꯃꯤꯗꯨ ꯀꯔꯝꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯒꯅꯤ ꯈꯪꯕ ꯃꯤꯅꯤ꯫ ꯑꯗꯨꯒ ꯕ꯭ꯔꯤꯊꯤꯡ ꯇꯦꯛꯅꯤꯛꯁꯤ ꯂꯪꯁꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯑꯆꯨꯝꯕꯅꯤ꯫ ꯇꯦꯛꯅꯤꯛꯁꯤꯅ ꯅꯪꯅ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯨꯔꯒꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯥꯐ ꯂꯣꯇꯁ ꯅꯠꯇ꯭ꯔꯒ ꯐꯨꯜ ꯂꯣꯇꯁ ꯄꯣꯖꯤꯁꯟꯗ ꯐꯝꯃꯨ꯫ ꯌꯥꯡꯂꯦꯟ ꯇꯤꯡꯅ ꯂꯩꯒꯗꯕꯅꯤ꯫ ꯈꯨꯕꯥꯛꯇꯨ ꯃꯊꯛ ꯑꯣꯟꯈꯠꯂꯒ ꯈꯨꯠ ꯑꯣꯏꯅ ꯃꯊꯛꯇ ꯊꯝꯃꯨ꯫ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧ꯫ ꯅꯠꯇ꯭ꯔꯒ ꯐꯤꯚꯝꯁꯦ ꯍꯩꯅꯗ꯭ꯔꯒꯁꯨ ꯑꯍꯥꯟꯕ ꯍꯩꯇ꯭ꯔꯤꯕꯒꯤ ꯑꯣꯏꯅ ꯃꯣꯟ ꯌꯥꯎꯗꯕꯤꯗ ꯍꯤꯞꯄꯒ ꯅꯪꯒꯤ ꯈꯨꯠ ꯑꯃꯗꯤ ꯈꯣꯡ ꯑꯅꯤꯗꯨ ꯈꯖꯤꯛ ꯐꯥꯛꯇꯣꯛꯂꯒ ꯍꯤꯞꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯤꯞꯄ ꯍꯥꯏꯕꯁꯤꯗꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗꯨ ꯀꯨꯏꯅ ꯇꯧꯕ ꯉꯝꯂꯣꯏ, ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯈꯣꯡ ꯈꯨꯠ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯁꯜ ꯈꯨꯗꯤꯡꯃꯛ ꯔꯤꯂꯦꯛꯁ ꯑꯣꯏꯌꯨ꯫ ꯁꯣꯔ ꯁꯥꯡꯅ ꯇꯞꯅ ꯆꯤꯡꯁꯤꯟꯕꯗ 1, ꯍꯣꯟꯗꯣꯛꯄ 1, ꯆꯤꯡꯁꯤꯟꯕꯗ 2, ꯍꯣꯟꯗꯣꯛꯄ 2, ꯑꯁꯨꯝꯅ 10 ꯐꯥꯎꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ 1 ꯗꯒꯤ ꯑꯃꯨꯛ ꯍꯧꯕꯤꯌꯨ꯫ ꯑꯔꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯇꯧꯔꯒꯗꯤ ꯋꯥꯈꯜ ꯆꯥꯏꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯡ ꯀꯥꯎꯕ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯔꯛꯇ ꯀꯥꯎꯈꯤꯕ ꯌꯥꯎꯔꯒꯗꯤ 1 ꯗꯒꯤ ꯑꯃꯨꯛ ꯍꯧꯕꯤꯌꯨ꯫ ꯅꯪꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯜꯁꯨ ꯌꯥꯔꯤꯃꯈꯩꯗꯤ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ꯫ ꯇꯦꯛꯅꯤꯛꯁꯤ ꯅꯪꯅ ꯆꯠꯄ, ꯍꯤꯞꯄ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯍꯦꯛꯇꯗ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯆꯥꯏꯊꯣꯛꯇꯅ ꯄ꯭ꯔꯖꯦꯟꯠ ꯃꯣꯃꯦꯟꯠꯇꯨꯗ ꯍꯟꯖꯤꯜꯂꯛꯅꯕ ꯄꯥꯝꯕꯩ ꯑꯃꯅꯤ꯫ ꯅꯪꯅ ꯆꯠꯅ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯄ꯭ꯔꯖꯦꯟꯠ ꯃꯣꯃꯦꯟꯠꯇꯨꯗ ꯍꯟꯖꯤꯜꯂꯛꯅꯕ ꯅꯪꯒꯤ ꯁꯣꯔ ꯍꯣꯟꯕꯗꯨ ꯃꯁꯤꯡ ꯊꯤꯕ ꯍꯧꯕꯤꯌꯨ꯫ ꯅꯝꯕꯔ 3. A day of mindfulness. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏꯟꯗꯐꯨꯜ ꯑꯣꯏꯅꯕ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤ ꯁꯦꯗ꯭ꯌꯨꯜꯁꯤꯒꯤ ꯃꯔꯛꯇ ꯄꯨꯡꯖꯥ ꯈꯨꯗꯤꯡ, ꯃꯤꯅꯠ ꯈꯨꯗꯤꯡ ꯃꯥꯏꯟꯗꯐꯨꯜ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯑꯥꯔꯊꯔꯁꯤꯅ ꯍꯥꯏꯔꯤ, ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯁꯪꯒꯗꯕ ꯅꯨꯃꯤꯠ ꯑꯃ ꯈꯜꯂꯨ꯫ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯅꯨꯃꯤꯠꯇꯨ ꯅꯪꯒꯤ ꯑꯆꯤꯟꯕ ꯊꯕꯛꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯎ꯫ ꯅꯪꯅ ꯊꯕꯛ ꯆꯤꯟꯃꯟꯕꯅ ꯀꯣꯟꯅ ꯇꯧꯒꯦ ꯈꯟꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ, ꯇꯞꯅ ꯑꯃꯗꯤ ꯃꯥꯏꯟꯗꯐꯨꯜ ꯑꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯧ꯫
ꯈꯨꯗꯝ ꯑꯣꯏꯅ ꯐꯤ ꯁꯨꯕ, ꯆꯥꯛ ꯊꯣꯡꯕ, ꯀꯣꯟ ꯐꯦꯡꯕ, ꯏꯔꯨꯖꯕ, ꯀꯥ ꯁꯦꯡꯗꯣꯛꯄ ꯑꯁꯤꯅꯆꯤꯡꯕꯗ ꯍꯥꯟꯅ ꯇꯧꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯇꯞꯅ ꯃꯥꯏꯟꯗꯐꯨꯜ ꯑꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯀꯥ ꯁꯦꯡꯗꯣꯛꯄꯗ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯇꯧꯕ ꯆꯥꯡꯗꯒꯤ ꯁꯔꯨꯛ 3 ꯍꯦꯟꯅ ꯇꯞꯅ ꯋꯥꯈꯜ ꯆꯥꯏꯊꯣꯛꯇꯅ ꯑꯩ ꯀꯥ ꯁꯦꯡꯉꯦ ꯍꯥꯏꯕꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯪ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯞꯅ ꯋꯥꯈꯜ ꯇꯥꯅ ꯇꯧ꯫ ꯌꯥꯔꯤꯃꯈꯩ ꯋꯥ ꯉꯥꯡꯗꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯉꯥꯡꯗꯕ ꯌꯥꯗꯕ ꯑꯣꯏꯔꯁꯨ ꯂꯤꯛꯅ ꯉꯥꯡꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗꯁꯨ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯃꯦꯗꯤꯇꯦꯁꯟ ꯃꯈꯜ 3ꯁꯤ ꯃꯇꯝ ꯈꯔ ꯅꯤꯡꯊꯤꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡ 4ꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯁꯤ꯫ ꯅꯝꯕꯔ 4. ꯃꯦꯗꯤꯇꯦꯠ ꯑꯣꯟ ꯏꯟꯇꯔꯗꯤꯄꯦꯟꯗꯦꯟꯁ꯫ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯈꯟꯖꯕ, ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯈꯟꯕ ꯃꯇꯝꯁꯨ ꯌꯥꯎꯏ꯫ ꯕꯨද්ධ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯑꯣꯡꯁꯤꯡꯁꯤ ꯑꯅꯝꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯂꯩ꯫ ꯀꯤꯕ ꯈꯪꯗꯦ, ꯊꯧꯖꯥꯜ ꯍꯩ꯫ ꯃꯔꯝꯗꯤ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯈꯣꯏꯅ ꯏꯟꯇꯔꯗꯤꯄꯦꯟꯗꯦꯟꯁ ꯍꯥꯏꯕꯗꯤ ꯄꯣꯠꯁꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯇꯦꯕꯜ ꯑꯃ ꯍꯥꯏꯕꯁꯤ ꯃꯗꯨꯗ ꯆꯪꯂꯤꯕ ꯎꯗꯨ ꯅꯨꯃꯤꯠ ꯃꯉꯥꯜ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯩꯕꯥꯛꯅ ꯍꯤꯡꯍꯟꯕꯅꯤ꯫ ꯃꯆꯥꯛꯁꯤꯡꯗꯨ ꯂꯩꯕꯅ ꯎꯗꯨ ꯂꯩꯕꯅꯤ꯫ ꯇꯦꯕꯜꯗꯨ ꯁꯥꯕꯗ ꯆꯪꯕ ꯌꯣꯠꯄꯤꯗꯨꯅ ꯂꯩꯅꯨꯡꯗꯒꯤ ꯐꯪꯕꯅꯤ꯫ ꯇꯦꯕꯜꯗꯨ ꯁꯥꯔꯛꯂꯤꯕꯗꯨꯅ ꯎ ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯅꯅꯤ꯫ ꯃꯤꯑꯣꯏꯗꯨ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯄꯣꯛꯄꯗꯒꯤ ꯎ ꯁꯨꯕ ꯑꯣꯏꯗꯨꯅ ꯇꯦꯕꯜꯗꯨ ꯁꯥꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯆꯥꯛꯁꯤꯡꯁꯤ ꯑꯃꯍꯦꯛ ꯋꯥꯠꯄꯗ ꯇꯦꯕꯜꯗꯨ ꯃꯄꯨꯡ ꯐꯥꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯇ ꯈꯟꯊꯅꯕꯒꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯁꯥꯗꯨ ꯍꯥꯞ ꯂꯣꯇꯁ ꯅꯠꯇ꯭ꯔꯒ ꯐꯨꯜ ꯂꯣꯇꯁ ꯄꯣꯖꯤꯁꯟꯗ ꯐꯝꯃꯨ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯡꯐꯦꯠ ꯇꯧ꯫ ꯑꯗꯨꯒ ꯍꯤꯔꯝ ꯑꯃꯍꯦꯛꯇꯗ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯐꯝ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯟꯊꯕ ꯇꯝꯃꯨ꯫ ꯃꯁꯤꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯒꯤ ꯂꯥꯞꯅ ꯊꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯈꯪꯂꯛꯀꯅꯤ꯫ ꯅꯝꯕꯔ 5. ꯑꯇꯦꯟꯁꯟ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯁꯥꯎꯕ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯟꯊꯍꯧꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯇꯦꯝꯄꯔꯔꯤ ꯄꯦꯟ ꯑꯃꯗꯒꯤ ꯈꯟꯊꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯏꯁꯥꯏꯗ ꯇꯧꯕꯁꯨ ꯌꯥꯎꯏ꯫ ꯑꯥꯔꯊꯔꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯕ ꯑꯣꯏꯔꯁꯨ, ꯃꯇꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯔꯁꯨ, ꯁꯥꯎꯅꯤꯡꯕꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄ ꯑꯣꯏꯔꯁꯨ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯥꯗ ꯐꯥꯎꯔꯛꯂꯤꯕ, ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯁꯤꯡꯗꯨ ꯈꯪꯖꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯄꯤꯌꯔ ꯀꯣꯒꯅꯤꯁꯟ ꯀꯧꯕ ꯃꯦꯗꯤꯇꯦꯁꯟ ꯃꯈꯜꯁꯤ ꯇꯧꯕꯤꯌꯨ꯫ ꯍꯥꯞ ꯂꯣꯇꯁ ꯅꯠꯇ꯭ꯔꯒ ꯐꯨꯜ ꯂꯣꯇꯁꯇ ꯐꯝꯃꯨ꯫ ꯃꯥꯏꯊꯣꯡꯗꯨ ꯅꯣꯡꯐꯦꯠ ꯇꯧ꯫ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯅꯪꯉꯣꯟꯗ ꯍꯦꯛ ꯈꯜꯂꯛꯄ ꯋꯥꯈꯜ, ꯅꯪꯉꯣꯟꯗ ꯍꯦꯛ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯄꯨꯝꯅꯃꯛꯇꯨ ꯅꯁꯥꯅ ꯈꯪꯖꯧ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯅ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯁꯨ, "ꯑꯣ, ꯑꯩ ꯍꯧꯈꯤꯕ ꯃꯇꯝ ꯑꯃ ꯅꯤꯡꯁꯤꯡꯏ, ꯃꯗꯨ ꯏꯁꯥꯅ ꯈꯪꯖꯩ"꯫ ꯁꯥꯎꯅꯤꯡꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄ ꯑꯣꯏꯔꯁꯨ, "ꯑꯣ, ꯑꯩ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ, ꯃꯗꯨ ꯏꯁꯥꯅ ꯈꯪꯖꯩ"꯫ ꯑꯁꯨꯝꯅ ꯈꯜꯂꯛꯄ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯊꯤꯡꯕ ꯂꯩꯇꯅ ꯃꯅꯤꯡꯇꯝꯅ ꯈꯜꯍꯜꯂꯨ꯫ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯈꯜꯂꯤ, ꯊꯃꯣꯏꯗ ꯐꯤꯂꯤꯡ ꯑꯃ ꯐꯥꯎꯔꯤ ꯍꯥꯏꯕꯗꯨ ꯑꯦꯋꯦꯌꯔ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯤꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯋꯥꯈꯜꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯊꯣꯛꯂꯛꯀꯗꯕ ꯔꯤꯑꯦꯛꯁꯟꯗꯨꯕꯨꯁꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ꯫ ꯅꯝꯕꯔ 6. ꯗ ꯄꯦꯕꯜ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤನ ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯍꯟꯗꯕ ꯇꯥꯡꯀꯛ ꯑꯃꯗ ꯌꯧꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯗꯤ ꯇꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯇꯥꯟꯖꯥꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯅꯪꯒꯤ ꯃꯥꯏꯟꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯣꯊꯥꯍꯟꯗꯨꯅ ꯋꯥꯈꯜꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯥꯞ ꯅꯠꯇ꯭ꯔꯒ ꯐꯨꯜ ꯂꯣꯇꯁꯇ ꯐꯝꯃꯨ꯫ ꯃꯥꯏꯊꯣꯡꯗꯨ ꯅꯣꯡꯐꯦꯠ ꯇꯧ꯫ ꯑꯗꯨꯒ ꯑꯥꯔꯊꯔꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯅꯪꯁꯤ ꯏꯆꯦꯜ ꯃꯈꯥꯗ ꯇꯥꯕ ꯏꯔꯩꯅ ꯆꯦꯟꯊꯕ ꯉꯝꯗꯕ ꯅꯨꯡ ꯑꯃꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯆꯤꯡꯁꯤꯜꯂꯨ꯫ ꯃꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯇꯤ ꯐꯪꯅꯕ ꯇꯥꯡꯀꯛꯇꯨꯅꯤ꯫ ꯃꯁꯤ ꯌꯧꯕꯗ 15 ꯃꯤꯅꯤꯠꯁ ꯃꯨꯛꯇꯤ ꯆꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯕꯨ ꯌꯧꯔꯕꯗꯤ 30 ꯃꯤꯅꯤꯠꯁ ꯃꯨꯛꯇꯤ ꯃꯈꯥ ꯆꯠꯊꯧ꯫ ꯇꯥꯡꯀꯛꯁꯤꯗ ꯄ꯭ꯔꯖꯦꯟꯠ ꯃꯣꯃꯦꯟꯠꯇꯨ ꯅꯠꯇꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯠꯇꯅ ꯅꯪꯕꯨ ꯄꯨꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯕꯨද්ධꯒꯨꯝ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯏꯪꯕꯗꯨ ꯐꯪꯂꯅꯤ꯫ ꯅꯝꯕꯔ 7. ꯗ ꯕꯦꯕꯤ꯫ ꯑꯥꯔꯊꯔꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ, ꯑꯩꯈꯣꯏ ꯁꯤꯕꯒꯤꯗꯃꯛ ꯀꯥ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯔꯒꯁꯨ ꯊꯋꯥꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯣꯇꯁ ꯄꯣꯖꯤꯁꯟꯗ ꯐꯝꯃꯨ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯡꯐꯦꯠ ꯇꯧ꯫ ꯁꯣꯔ ꯍꯣꯟꯕꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ꯫ ꯑꯗꯨꯒ ꯅꯪꯅ ꯄꯣꯛꯂꯛꯄꯒꯤ ꯃꯤꯀꯨꯞꯇꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯆꯤꯡꯁꯤꯜꯂꯨ꯫ ꯅꯪꯅ ꯃꯥꯂꯦꯝꯗ ꯄꯣꯛꯂꯛꯄꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯄꯣꯛꯄ ꯌꯥꯎꯗꯅ ꯁꯤꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯁꯤ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏꯗꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯥꯎꯗꯨꯅ ꯂꯩ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅꯕ ꯃꯇꯝ ꯈꯔꯒꯤ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕ ꯍꯣꯠꯅꯧ꯫ ꯃꯁꯤ ꯈꯪꯕ ꯀꯥꯟꯗ ꯁꯤꯕꯒꯤꯗꯃꯛ ꯑꯀꯤꯕ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯆꯥꯡ ꯅꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗු ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨ ꯄꯨꯛꯅꯤꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯁꯤꯅ ꯅꯪꯕꯨ ꯕꯨද්ධꯒꯨꯝ ꯃꯉꯥꯜ ꯂꯩꯕ ꯑꯦꯟꯂꯥꯏꯇꯟ ꯁ꯭ꯇꯦꯠꯇꯨ ꯌꯧꯕ ꯉꯝꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯗꯁꯨ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡ ꯆꯤꯠꯊꯗꯅꯕ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫